마기 마망도 찐비게네. 낭기 가리 마닝다네 동아가 렌나라가 쌌게. 라라 하행 뿡마반다 라. 망원데서 하이그로. 제라디 마이 마망나 찐맘 톡드라. 나 카이생나 팟랑 젠토가 레이브드나 파트로. 행 프로 젠토지. 행 나이코. 다음에. 하이 하이. 락티네. ngaida ngairadinya chungak lawo khangde ngasi propose tawradam bema nangje school jigi founder gi macha nupi ni nakok to khar khaluko as nai kaino khangde da aina ma ngawra isa yam kuira jan thaban da thengna gibda adaine maming su lepham su khangau da bagi prop sa khangini mapu mana chanbi dana thare dana school sida is tawngam misidi nangi dilan chen malai risidi maga igadi phajana nungsinabsu natana mana ne ai nungsijabduda koitan tanabaduda magi study gi khanbiraga sum matam chana nungsina sena aina sum themaga thambi bai wan pambadi sum pam laisa sandom ning tibi laite nyau da phajabi rasitana yom libe nupina koini khotse nyau da phajabi nong thang lei ma nang na tawri si kaino ai kai tawrage nang ni rang sam kali si kai gino ba nang ni ai pu budi yingi ba miyeng do ai loin khang ba ne school si ne noi ni si me an loin ngang ba ne mathau kai lege moi ya ayam i kai ko nate nang se ikai ba ka to kai khang dra ba phara su patra su nang school si gi founder si gi masa no bi ni ne adu oira kai tawrage ba ai sune ipa se school si do ozawri ba adu ge sum handa lai ni ko nate nang na mangon da piri ba boy du da kai no ba iri do ha kumo ba lai du na kari gi ai dine nupi da nupana kihan khangan basa ai dine sumpam pamte aduna ai nang se pamdre ai isana yadre nangi aduguma nawong na taw mayam duna ne ai yu wakhal se hongi ba aduna ai nang pamdre kai gi nai se ai gi kari ira nai se ai na nang bu pam da ba nushi da ba si nang inarane khangaba nong thang lei ma nang gi dugum no ong na taw du nai gi study yam kai ba pi ai handak se position lep na ba kan no honari ba ne sigum me am sina ai karim tangam do mandre nang na position lo ba lo da ba ai ga mari suklai leina de nang ga iga ngasi dagi bai pinarabani matung na mo han yela kanu ko hek yelak pada nang kai dogyong nong thang lei ma tum na batok si thenge phone ga se pai bia ro ka nang kalai di ngino machina maro lama lekai sigi mamang da phazare ne ha hojik tia wa laura mani bosi na pa bungi min mata siga karim khang da badu mangai re nang ne nabungi manak ta ne a da changho hai se nang tumina wangang da bi da changho ko hai se phaju ka se pai ro yam tan ba ngang ni singang se mamit kak ta ngai ri mayum pa ni di khangi phazare se mo kari ko tum no masagi phaju fa ba supa ngamde aduga mayum pan thori pani nang nayum pani ko nang namit kak ta ngai di nayum pan dai hana khala leyu na kari thwe to je sai no hey nang hai bi de hai ni tumo ibani si chendi chele ko as Sini na bani siya. Pau jam ta pinadabini ne ko. Nati kita ju tanara mo ba. Noi pa ba sakta duga nong thang le mo hogi ma pa sakta duga. That walwa ni ko. Lanjau ni ko lak thoi je khanga ba. Ai di ne ki ba horam ni mit ka loi khappa horam ni. Ai di shoi ya de se. Hekta khappe ba. Noi um da gari pau pi kra ba. speed do ki lei ni
ꯑꯩꯗꯤ ꯁꯣ ꯉꯝꯃꯣꯏ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯄꯤꯕ ꯍꯌꯦꯡꯅꯦ ꯀꯦꯁꯀ ꯇꯧꯔꯛꯑꯕ ꯑꯩꯈꯣꯏꯒ ꯑꯝꯇ ꯆꯦꯟꯅꯔꯛꯀꯅꯨꯀꯣ ꯀꯥꯏꯗ ꯀꯦꯁ ꯅꯨꯡꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯁꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯔꯒꯅꯤ ꯆꯦꯜꯂꯤꯁꯤ ꯀꯩꯅꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯁꯤꯅꯦ ꯌꯥꯔꯣꯏ ꯇꯧꯔꯛꯀꯅꯤ ꯐꯣꯟꯒꯗꯣ ꯑꯝꯇ ꯑꯣꯟ ꯇꯧꯔꯨꯅꯨ ꯂꯣꯏ ꯑꯣꯐ ꯇꯧꯔ ꯊꯝꯖꯪꯈ꯭ꯔꯣ ꯄꯨꯂꯤꯁ ꯇꯥꯛꯇꯅꯅꯦ ꯀꯣꯏꯊꯤ ꯊꯤꯔꯝꯃꯗꯕꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯜꯂꯝꯅꯤ ꯀꯥꯏꯅ ꯃꯁꯤꯗ ꯂꯨꯍꯣꯡꯉꯅꯤ ꯀꯥꯏꯅ ꯍꯥꯏꯔ ꯂꯩꯔꯤ ꯃꯥꯜꯂꯦꯁꯦ ꯑꯩꯗꯤ ꯀꯤꯖꯩ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒꯅꯦ ꯅꯪꯅ ꯈꯪꯒꯗꯕꯅꯅꯦ ꯇꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯅꯪꯅ ꯄꯨꯟꯁꯤꯒ ꯀꯥꯎꯒꯅꯨ ꯅꯪ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡ ꯃꯔꯨꯞꯅꯤ ꯍꯣꯏ ꯁꯦ ꯃꯥꯂꯦꯝ ꯃꯣꯏꯗ ꯑꯝꯇ ꯂꯥꯛꯑꯣ ꯌꯥꯕ꯭ꯔꯣ ꯀꯅꯥꯝ ꯂꯥꯛꯃꯣꯏꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯟꯆꯦꯟꯕꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯉꯣꯟꯗ ꯂꯛꯅꯕ ꯉꯝꯃꯦ ꯃꯥꯏ ꯃꯃꯥꯡꯗ ꯑꯩ ꯆꯦꯟꯗꯤ ꯆꯦꯜꯂꯦꯗꯅ ꯆꯦꯜꯂꯤ ꯁꯤ ꯑꯩꯒꯤ ꯑꯣꯏꯔꯦꯗꯅ ꯁꯦ ꯃꯉꯣꯟꯗꯩꯗꯤ ꯑꯩ ꯉꯝꯃꯦꯗꯅ ꯉꯝꯃꯦ ꯑꯦ ꯀꯩꯅꯣ ꯁꯤꯅ ꯑꯁꯤꯅ ꯀꯩ ꯆꯦꯅꯦꯅꯣ ꯑꯣ ꯌꯥꯏꯄꯨꯕ ꯅꯨꯄꯤ ꯆꯦꯟꯕꯩ ꯆꯥꯏ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯉꯥꯏꯈꯣ ꯑꯩ ꯏꯆꯥꯅꯨꯄꯤ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯗꯥꯏ 한도 왜 한도 하이 무슨 비가로 장투놈도 비용도 야도 와이오는 가만가로 너네 한도 하이 마마 양투는 비용도 cái đây là nghĩ gì đâu chồng 아이 내 싫어 아이 내 싫어 싫어 난 그럴 때 가까워 하루 떡나가 해보네 아 얘는 감내 나는 것보다 시리 바람만해 난 머리셔 이샤는 비파즐라가 탐보 헤이 I love you. 아두수 하동나비 이야이코 계속 가야 돼 그ino 소이드럽 너트로 exam loiba numit minarasine 계속 가야 돼 chap chare ꯅꯣꯡꯃꯇ ꯊꯦꯡꯅ ꯍꯜꯂꯛꯑꯝꯗꯕ ꯃꯥꯅ ꯍꯧꯖꯤꯛꯁꯤ ꯊꯦꯡꯅ ꯍꯜꯂꯛꯑꯦ ꯅꯨꯃꯤꯗꯥꯡꯁꯦ ꯆꯥꯛ ꯍꯥꯏꯕ ꯖꯥꯠꯁꯦ ꯆꯥꯗꯕꯅ ꯀꯣꯡꯒꯥꯏꯅꯤ khangdrene mama aidi aikhoise sunupa amtangdi uningkhreda ꯑꯗꯨꯕꯨꯅꯦ ꯃꯣꯏ ꯃꯄꯥ ꯏꯃꯧꯁꯦ ꯀꯔꯤꯅ ꯍꯥꯏꯒꯗꯕꯅꯣ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯑꯌꯨꯛꯇꯒꯤꯅ ꯑꯍꯤꯡ ꯇꯨꯝꯂꯝꯗꯥꯏ ꯐꯥꯎꯕꯗ ꯃꯥꯅ ꯑꯀꯥꯏꯕ ꯑꯩꯈꯣꯏꯗ ꯀꯔꯤ ꯆꯠꯄ ꯌꯥꯎꯈ꯭ꯔꯕꯒꯦ ꯅꯠꯇ꯭ꯔꯥ ꯃꯁꯤꯗꯕꯨ ꯃꯧꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯦ ꯃꯥꯗꯤ ꯌꯦꯡꯉꯣ ꯆꯥꯛ ꯆꯥꯐꯝꯁꯤꯗ ꯉꯥꯏꯗꯅ ꯐꯝꯗꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯉꯥꯏ ꯁꯤꯗꯕꯨ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯩꯉꯣꯟꯗ ꯃꯤꯅ ꯀꯅꯥꯝꯇ ꯂꯥꯜꯂꯛꯄ ꯌꯥꯔꯣꯏ ꯑꯩ ꯉꯁꯤꯐꯥꯎ ꯀꯅꯥꯝꯇ ꯂꯥꯟꯗ꯭ꯔꯤ ꯑꯩꯁꯦ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅ ꯑꯃꯨꯛ ꯁꯤꯟꯒꯅꯨ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯃꯤꯗꯨꯗꯤ ꯂꯦꯝꯅ ꯑꯝꯇ ꯊꯥꯅꯨ ꯏꯠꯁ ꯃꯥꯏ ꯐꯥꯔꯁ ꯋꯥꯔꯅꯤꯡ ꯈꯪꯉꯤꯗꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯍꯌꯦꯡꯒꯤ ꯁ꯭ꯀꯨꯜꯗ ꯃꯤ ꯈꯠꯅꯕꯤꯅꯨꯀꯣ ꯃꯤꯅ ꯎꯁꯤꯠꯇꯕꯁꯦ ꯑꯩ ꯈꯛ ꯌꯥꯔꯣꯏꯅꯦ ꯌꯥꯏꯄꯨꯕ ꯃꯤꯅ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯃꯥꯟꯒꯤꯅꯤ ꯍꯥꯏꯕ ꯃꯤꯅ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯃꯥꯟꯒꯤꯅꯤ ꯍꯥꯏꯕ ꯀꯥꯏꯖꯗ꯭ꯔꯣ ꯅꯣꯡꯊꯥꯡ ꯂꯩꯃ ꯃꯤꯅ ꯎꯁꯤꯠꯇꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗꯦꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯟꯅꯔꯨꯅꯨ ꯇꯟꯗ꯭ꯔꯣ ꯃꯣꯏꯒ ꯃꯥꯟꯅꯔꯒ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯌꯥꯒꯗꯕ ꯑꯩꯅ ꯌꯥꯔꯤꯁꯤꯗꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯊꯣꯛꯄ ꯅꯨꯡꯁꯤꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯥꯎꯔꯖꯥꯠꯂꯅꯦ
ꯀꯤꯔꯒ ꯆꯦꯟꯒꯗꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯛꯏꯁꯦ ꯃꯣꯏ ꯄꯥꯔꯇꯤꯗꯣ ꯀꯤꯗꯅ ꯑꯃꯨꯛ ꯂꯥꯛꯑꯣꯏꯀꯣ ꯉꯁꯤ ꯃꯣꯏ ꯄꯥꯔꯇꯤ ꯊꯣꯏꯕ ꯍꯥꯏꯕ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯌꯥꯝ ꯐꯨꯅꯤꯡꯉꯤꯁꯦ ꯃꯗꯨꯅ ꯑꯩꯅ ꯇꯧ ꯇꯥꯕꯅꯤ ꯆꯠꯅꯕ ꯇꯧꯁꯦ ꯄꯥꯔꯇꯤ ꯅꯣꯏ ꯊꯣꯛꯅꯔꯛꯇ꯭ꯔꯤꯕꯣ ꯌꯥꯔꯦ ꯀꯪꯂꯥꯗ ꯉꯥꯏꯔꯝꯃꯣ ꯌꯥꯔꯦ ꯊꯣꯛꯂꯛꯅꯕ ꯇꯧꯔꯒꯦ ꯌꯥꯝ ꯊꯣꯛꯂꯛꯑꯣꯀꯣ ꯐꯔꯦ ꯊꯝꯃꯦ 이마, ꯑꯩ ꯁꯥꯏꯕꯣꯛꯇ ꯆꯠꯔꯨꯒꯦꯗꯧꯅꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ 이마ꯅꯕ ꯄꯨꯟꯖꯦ ꯍꯥꯏꯅꯣ ꯆꯥꯛ ꯆꯥꯔ ꯆꯠꯈꯣ ꯑꯁꯤꯃ ꯑꯩ ꯆꯥꯛ ꯀꯣꯟꯅ ꯆꯥꯔꯒꯦ ꯀꯩꯗꯧꯔꯒꯦ ꯊꯦꯡꯉꯦ ꯍꯩꯃꯥ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯈꯤꯗꯣꯏꯅꯣ ꯄꯨꯟꯁꯤꯁꯤꯗ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯒꯤ ꯏꯊꯛꯁꯤꯗ ꯋꯥ ꯉꯥꯡꯈꯤꯕ ꯂꯩꯇꯦ ꯅꯪꯒꯤ ꯍꯛꯇꯛꯁꯤꯗ ꯃꯤ ꯀꯌꯥꯅ ꯑꯩꯒꯤ ꯏꯊꯛꯁꯤꯗ ꯋꯥ ꯉꯥꯡꯉꯒꯦꯕ ꯁ꯭ꯀꯨꯜ ꯑꯃꯗꯒꯤ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛ ꯁ꯭ꯀꯨꯜ ꯑꯃꯗꯒꯤ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛ ꯃꯁꯤꯕꯨ ꯑꯩꯅ ꯅꯪꯕꯨ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯑꯦꯅ ꯍꯔꯥꯎꯔꯨꯕ ꯑꯩꯅ ꯄꯥꯝꯖꯔꯨꯕꯗꯨꯒꯤ ꯃꯍꯩꯔꯣ ꯁꯤꯕꯨ ꯑꯩꯁꯦ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯆꯣꯞꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪꯁꯦ ꯅꯃꯥ ꯅꯄꯥꯕꯨꯅꯦ ꯃꯥꯏ ꯄꯥꯛꯅꯕ ꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯅꯃꯥ ꯅꯄꯥꯕꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯗꯅꯕ ꯄꯣꯛꯄ ꯃꯆꯥꯅꯤ